Akaswani Imphal Ningthoukhongjam Suni na pau pazari. China da pangthokhiba 10 suba World Junior Wushu Championship 2026 ta thoidok hendokba performance pibagidamak Mukhyamantri Yumnam Khemsana nungaiba phongdorakli. Social media da thagatpa warol amada Sri Khemsana hai Manipur gi sautok saningai oiba amadi ऐतिहासिक oiba tanpham asigidamak saruk yaruba athlete singbu hainingai leitana thagatpa phongdorakli. Rajya asigi bingchat puraktuna makhoina sanagi takaman lupagi takaman amasung senjegi takaman sing phanglakhi. Dakar da pangthogadoriba Youth Olympic Games sa saruk yanaba athlete ani khalakiba asidasu Mukhyamantri na hainingai leitana thagatpa phongdorakli amasung rajya asigi mai purakpa oirasanu hairi. Rajya Sabha gi MP Lesemba Sana Jawbana hairi awang nongpok lamdamgi weather monitoring system asi matamga chunaba mawongda semgatpiyu. Awang nongpok lamdam asi chingi lambin ayamba oina tawbana masida nongju nungsagi awaba kaya mayoknari sangsatki mifamda Sri Sana Jawbana hai nongju tha matamda nong ka hena chubana maramoiduna tattana ising izaw thokpa amadi akhak araw yawbu nong nungsitka loinana khanghodana nong chusilakpa yawna ainga sagi khal kairakpadagi khudong chadaba kaya lamdam asomda thengnari phibam sing asigi yenglaga awang nongpok rajya singda matamga hena chunaraba weather monitoring system thambinaba taksankhre. Lok Sabha gi MP Dr. Angomsa Bimol Akoijamna Lok Sabha da Manipur da mitop khandoklaba matungda census ki thabak paikhat pinaba sabha gi pungning chingchinkhre. Masigi makha tarakpoina Dr. Bimol na Gृह मंत्री Amit Shah dasu hiram asigi matangda aiba serol ama pisankhre. Serol aduda hai rajya sta mitop miyancha sing hana khandoklaba matungda census ki thabak asi paikhat piu rajya asigi santi raksa gi pibam phagadana thaurang sing pakhatnaba su taksinkhre. Leibag asigi mikok thiba census 2023 lagliba April amadagi hauragani census 2023 asi leibag asigi 13 lak suba census ni aduga Bharatta ningtamba matungdagi na nipalak subani. Ngasi Nai Delhi da pawgi mifam amada wangang bada Bharat ki Registrar General of Census Commissioner Mrityunjoy Kumar Narayan na hai yungkok thiba gi thabak asi sahi asigi April amadagi September 13 phawba rajya amadi Union Territory singda numit 13 ni gi manungda pangthokani mangna hai census 2023 ta self enumeration gi kudong saba leire masi numit 13 gi yungkop thiba gi hek mangoina numit 35 gi manungda tawba yagani. Self enumeration protein asi lon 13 ta phangani. Senba sahi 2023 ki oina Pride of Hills Special Development Assistant for the Hill State ki makada Kendra Sarkarna Nagaland Rajya gi damak lupa koti 3,000 marfu kaithokre. Scheme asina chingi rajya singda mayoknarib awaba sing thengnabada mateng oiragani. Special Assistant to State for Capital Investment SASCI gi makhada sahi asigi oina tongan bachingi rajya mapan gi damak lupa koti 15,000 kaithokre. Masigi makhada Arunachal Pradesh na khwaidagi yamna lupa koti 3,900 oire. Himachal Pradesh ki lupa koti 3,910 Nagaland gi oina lupa koti 3,930 Uttarakhand da lupa koti 3,330 Tripura gi oina lupa koti 3,350 Manipur gi oina lupa koti 2,900 amasung Meghalaya da lupa koti 2,000 Sikkim gi oina lupa koti 910 Mizoram gi oina lupa koti 100 kaithokle. PM Savanidhi scheme gi makhada hauzik phawbada lebak asigi tongan street vendors sing da lupa koti amagi senpham thadakre. Sarkar asna lupa koti 13,335 gi loan gi senpham sing street vendors sing da pina pandam thamli. 2010 dagi haudokiba scheme asina street vendors sing gu tongsaba sing phangali. Housing masung Urban Affairs ki Rajya Mantri Tokhan Sahuna Rajya Sabha da aiboina kuma warul amada hai street vendors sing da ahanba tangkak ki oina lupa 15,000 gi senpham loan piki anisuba tangkak tana lupa 15,000 gi senpham piragani. Rajya Sabha da ngasi Central Armed Police Force General Administration Bill 2023 puthoktuna pass tawnaba khanakre. Bill asida Central Armed Police Forces singi Group A gi General Duty Officer masung atai officer sing lawbugi nauna semdolba sana kanun sing yauri. Bill asigi provision da Inspector General rank ki oina lawgadaba apunba post ki chada yankai Additional Director General rank ki oina sada 68 Special Director General rank ki amasung Director General rank singi apunba post pumnamak deputation ki kuthangda Indian Police Service tagi lawgadabani Paulo Jare.